ngasi numidang wairam phongkiba tungan Manipuri sifungsing amasung thokiba thawdo wathoksingdagi maruoibi ipausing khongasaraga Manipur to optional gi mekedigi miyamda thamjagi ahanbada Kanglei-Paki Maira News tagi lokosaraga Koki singna schedule trap status ki victim card sizinaduna khudong chaba lawna bo hotnaribisi phangpham thokti Mysore Manipura Kangu Taka Sanglakiba cookies in a schedule trap status ki victim card season at the Kodong Saba Lona Bohona Rivasi Pangpam Tokti. Makwe the PDB status asi Lauk Tok to no yellow for boy imitation the Pipam to Ihaina. Political activist Mysore Tanausam na Fundokre. Wapamasi Mysore Tanausam Union Tribal Affairs Minister Arjun Munda Unaduna Warisaba Matamna Taxin Kibani. New Delhi Parliament House ta ngasi Mysore na Union Minister Arjun Munda unaduna mitay sing schedule trap status phangpham to I have warol yawba memorandum pishin ki bagaloina Manipur gi puari gi record oiriba mitay amadi koki asi karam phurup no haina masak takpa annexer point yawba lairik amasu Union Minister gi mafam na kusinaki Union Minister Arjun Munda ga unaraba matungna mahakna phongdokibada laiba sida SD status phangniba phurup kudimak laiba sigi yellow phurup oigadabani haiba Supreme Court gi judgment laibana mapalamdagi lana sangsilakpa kuki singa sina status asi phangbagi hak laite ai mangna makhatana hai Manipur gi asengba yellow phurup oiriba mitei singna SD status phangwa yabagi maram kudimak suna laibadana tana Angan matamgi census record sing the mitay purubasi tribe on a record leram kibanaki. Mang hai refusing ni haibigi kudam sangdam sooner later status asi kaidong the pangpam talk the cookie sing na yellow mitay puruki mayuk the SD card season aduna victim card sanarakpa level tea binahina magna makatana fondoki. Makasa tarakpo ina to papaom na PM Modi na Bharat pumada nisa thingnabagi damakta nasa mukta Bharat paikhatli Manipur di lenga na phone na yuyon ba sungba pusilakpa yahanba sina miyamda hena sathiba sakta mama laklagani MIYC nisan lakatuna Lekha taaduna ladiba Manipur khunayama da handak Manipur lenga na Manipur Liquor Prohibition Act 1991 lakthokna Manipur phone na yuyon ba yusungba yu pusilakpa yahankhiba sina lamdam asigi miyamda hena sathiba sakta mama laklagani haina Manipur International Youth Center gi coordinator P Parijana press thokpa sirolaman hairi siolasin hai thawong asidi lenga asina nisa thingani haidona pekhalagliba thabak thawong singa yamna thina tayunai lenga asina sel Pangani haibigidamak natraga miyai kujo khragi senjau tananabigidamak miyambu nisagi ipakta langthaduna lekha tahangadori asokpada thum sessiongadori was sessiongadori haina siolasina phongdorakli Manipur lenga na lamda masigi sanglaba imaiwel singi thamoi soknaba nisa thingnabigidamak sangshinduna lakiba khongjang singadugi wanthok lenga asina khangkidre Sopnatagi sahida lupa crore satrukagi satret phawgi income lakani angamathau sakti leiba mi ekhra khakna yugi karbar sida kanaba khudong saba phangani haiba hisab asida panduna thabak sa tharakli Bharat lenga na nisa thingnabagi damaktani haiduna nasamukta Bharat paikhatli Manipur lenga na war on drug campaign sa thari aduga nisa puna maktagi makok oiriba nisa gi ningthau yubudi kari gi phone na yonba yahalibano yogi nisa si phone na yonba yanabagi dama nisa gi karbar tawba senjau taliba nisa sabana tragana sendong khaktabu yenglaga sawaliba ladik haiba saba Sudo intellectual karakaki wa taraga Manipur lenga na thabak torakpa asumana te hairi Siolasin hai Manipur lenga na Manipur Liquor Prohibition Act 1991 sim kiba matamadu su Excise Department sahida lupa crore samri rom mangani haibisi khangna ek asi miyam gi damakta khalaga Manipur Legislative Assembly ni ek asi pass tawkibani adubu matamadu gi hauna ngasi fawbada Palakhiba laingak singna yu thingnabagi lairibi ek asigi makhada pekhatpham thokpa tawphom thokpa thabak amata pekhatana laki aduga miyamdana yu thingma ngamdre haiduna ngang saktuna khut thaduna lerakhibani Manipur lenga na Manipur Liquor Prohibition Act 1991 bu satliba sahi English ngani ga kunga homdagi December 3 ta lokthokle haiduna notification thokiba si state cabinet khaktana lokhi bore mi wapa masi Manipur Legislative Assembly ta pukhatuna pass tawduna warep oina lokhi bisunati hairi Siolasin hai lamda masi piklaba masing yamjadrabasu nisana lakhalaba nisa sabasingna yamna leiba lewamani Poppy thaba drug factory kya lingba narco tourism gi kham thengba akiba saitheng phanglaba lamda mamani malem gi lebak singi manung drug ki center oiriba Golden Triangle Mexico
Colombia, Nicaragua, Lebaksing Manunda Manipur Lamda Masisu Yorokli, India Manunda Manipuna Yu Thakpada Ahum Subi Stedama Oiri Haina, National Drug Dependence Treatment Center NDD, TCM the All India Institute of Medical Sciences, AIMS, New Delhi na Putopu report, Magnitude of Substances Used in India 2019 Haidi, Aduga, Amuk National Family Health Survey 2015 gi report na yu thakpagi sang si apun ba mising gi sada 52.6 oidi. Aduga, nupina yu thakpagi sang su sada 6.1 gi sang do wangkalakli. Drug heroin number 4 sabada su Manipurna mahak masagi lairiba nahasingi apun bagi sada kuntraga mari oirakli. Asumna tungi yumburel oirakadoriba yumburel kayana lepkang kangduna mangnakli. Hingna punsi lumnakli. Makoy na imong manungbu kangkong sa heli. Lamkang na punsi longki ay koy gi imaibel kaya madi nongta sinban kang na nokpo ukidre. Makoy gi nisasa ba masasing awamay sa pudo na punsi leli. Masigi masakta mapuroy na nisasa silaga yu taksilaga phobi say biduna awot anay chathabi badagi awab saktam maipuna dun hingli. Imong manunggi sel thum punamak nisasa ba madi masala yeng bada mayumay kay yon thukna ba kaya yawri. Mapaleva ki tourist spot kaya yu amasum sex tourism asina tourist singi pungning singsina na ba miyeng thamduna thabak pekhali. Adubo Manipur de suguma tourist ki mamoina paket naningdi. Manipur gi oina di masagi laizab natural beauty, part culture, historical press si kaktana mapung pharabani. Manipuri singi awang mapidam amasum lamsa sajat ki ningthiba mataw du ngak tuna thamigadabani. Malem gi oina tourism sa khole haidiba Thailand da mapal gi lakpa tourist singna makhoi masal mase singbu hoiduna humduna nattaba lambi da pukhi kani haibigidama English loan ma phawba tambi di haibu wapum naidi. Hausi akhoi gi nupi singi marakta lamei surokta yu yawraga satpagi saktam ifong urakpa nupi kya mana hotel night club bar sing nisa sa sin thaksilaga jagoi isai ball dance singba torakpa sikunai sig apabagi kudam nate haining hairip solution hai yu haibis India gi state natragana malem gi leba punamakta yonba sungba amadi thakpa yaba nati Manipur gi yumthangnari ba Nagaland amas Mizoram amadi Bihar Gujarat amadi Lakshadweep yuge thingmalai aduga malem gi lebak sing Israel UK US amasum India ga yumthangnari ba Bangladesh Pakistan asu yuge thingmalai mamang daleramba Manipur lengana English ngani ga mari da Manipur liquor prohibition 1991 sibu singi mafam khara degi lakthokuna yu yonba yugi dukan hangba yahanaraba thabak paikhatkibalai adubu naga singmi isilinaw singna masigi meyokta lepki haujiksu naga isilinaw singi CSO singna makhoigi customary amasum religions amasum Mapfuruk yengduna yugi mayukta lepli asigumlaba singmi naga isilinaw gi phirebasi Manipur miyamna tamjaningai ni atoba paomana Palamin mifam satharingai da visitor gallery degi miyoni song tharaktuna PNW gi kholaw kya laukre haujik sathariba Palamin ki mifam asida toina thoktaba yamna ngakpa thawdo ama thokre thawdo singasi Lok Sabha mifam satharingai manungda visitors gallery degi miyoni chamber cololot smoke season aduna song tharakpa ga loinana house manungda question chenduna PNW dictatorship ki thawong yaning di haiduna kholaw kya law gi khongjang changsilakpa angakpa mo oina krari Parliament manungda satakhiba angakpa thawong aduda Parliament ki security singi section board pa thawong ni haina launaki loina thawdo odu senari ba miyeni edu Lok Sabha MP amadi security staff singna koitan tanaraga koisilaga phaki haidi Paushin hai miyeni eduna Lok Sabha da 0 hour proceeding lokhalakpa matamda thawong du satrakibani thawdo oduna mara moraga Lok Sabha mifam nungthil pungani fawa azol toki Amaromda thawdo odubu nakoinana sogatpani haina singnaba nupi ama nupa amagasu Parliament ki mapaldu ki police na farki makoi ani dagisu angangba amadi yellow masu gi kololot smoke kharasu fagat pangam khiari Amaromda na relief camp da lairiba mahairoi singda natana school gi mahairoi singi form fill up tawbigi sel lawroi relief camp da lairiba mahairoi singna college singda form fill up tawbada sel lawbire free oidre haina social media da viral oirakhiba amadi exam tharamdana toklamgadaba mahiroi singi issue osi Socialist Student Unions of Manipur SSUM na miyeng sangmagaloinana mahiroi lobasina ngasi education minister una khrairi education minister TS Basandaga unaduna wari sanabadura relief camp da lairiba college mahiroi sing natana school gi mahiroi sing su form fill up tawbada sel lawdana free ohenba haina yanare Atubo matamna education department na order amasu thoklagani haina minister na phongdorakle haina
MSUM की President SEM na phongdokre wafam asing asi relief camp da leiriba mahairoi khara yauna SSUM की President na lusingba team amana Education Minister की quarter da satun unaki unaba loiraba matungda SSUM की President SEM na paumi khara da phongdokibada Manipur thoklibi irang asina maram oiduna mayu maikei leitabadagi relief camp da mahairoi kya yamna wana leiri mahairoi sing asina college ki form fill up tawbada sel Sapsan laure free oidre haiba pauta wadagi lup asina akan mamiyeng thang sangki form fill up ki sel lau khraba made form fill up ki sel leitabana ming salhauda ba mahiroi sing yauna lup asina Education Minister ga ngasi unaduna khudong sa da basing ngasi ko khanbina buwa pham pukatki madura Education Minister na mahiroi sing gi khanbiduna khudong sa da basing ngasi ko galagani haibirakle Masidana tana SSUM की मैके दिगी हाना फॉर्म फिलअप तौखरबा महिरोई सिंगी संपम सिंग हांदोकना बमदी कॉलेज महिरोई सिंग दना तना स्कूल की महिरोई सु फॉर्म फिलअप तौबा मसुम फी लौबना सिंगबा तौरकपा मतमदा फ्री ओहनबिनाबा वाफम पुखत एजुकेशन मिनिस्टर ने याबिदुन अथुबदा लेंगा की ऑर्डर थोकलगना हेरकले अमरोमदना असिबाक्सांग अमा लेरमले सिंगजमai पुलिस स्टेशन की मनुंग सनमा मयाय लंबी की खागेमपली क्रॉसिंग मयाद ngarang numidang nupa amagi असिबाक्सांग तादुन लेरमले हरि पुलिस तगी फंगो पाव की मतुंग इना लंबी की नकल तादुन लेरमली बसिबक्सांग अदु नुमिदांग पुंग मपलम ताब मतमदा मियामना थेंगनरखिबनि माफम मदुदा फोरेंसिक की टीम लाक्तुना येंगसलबा मतुंग मसक ममिंग खांगदुनबा रिम्स की मोक्ता थमख्रे मियोएदु जिन खुंग्राव अमसिली अंगांग मसुगी जैकेट अम लिली मनुंगदा असंग मसुगी फ्रिट अम थाई सौराकना सही निफुरोंगी लेंगा ओइगनि मा असि गारीगुंबा अमना थोमलंबा ओइरंबा यै हानसु थाजनरि अतोपा पावमना Mama mapa oibising na kosimbu thazarambu khudimag tapna mangsilakli sumati Council of Higher Secondary Education Manipur kosimasi autonomous body amani kosimasi mairoi singi tungi lebak lepkadawa exam dating body amasuni adubu mama mapa oibising na kosim na thazaba thamlamba khudimag tapna mangsilakli amadi lairaba mairoi kiagi I super body am oiragli haina all Manipur students guardians organization ki general secretary gi thaupuribi sumati Sakrak pamna press thok sirolaman hari sirolsina mamang thakta ko CM da tuan thoning da Thoudokta kya masu thoki ba lekrabani adu bohandak su amuk niyam gi wang da ko CM gi secretary oiramba sabungbam berena ko CM gi rule gi wang da post kunga tret appointment sing ya thoklamba si aranmani ko CM da English nga maga samapan ge maudraga ni thoidigi hek horak padi English nga ni ga taraga turuk phawbi gi sai kun ga mari rom asida office asida supna tangi staff marfuga taruk khaktamuk lerame adobe English nga ni ga taraga turuk ta chairman oina thawpurama Dr. Lamaba Mahendra Singha madi ma ki khongbu oina matamdu gi secretary oiramba CS Biren ani punkhibadagi office asida khangawduna tholakpa ising isawgi matawgum staff masing angak pafangna hapsilakhi hari Amaromdana koki khul singna question duna leidiba nongbram khul dik state force laukthokpa yaroi haiduna khunja singna khongjang sangsingkhre Imphal East district ki Andhra Kendra gi manung sana leiba yaripok nongdram khul da khulngak senabagi damak matam khra gi mamang dagi thamlakliba commando police sing manipulenga na laukthokna bohona riba sibu yamna kana yaning da phungdoktuna nongdram khul dik state force laukthokpa yaroi haiduna ngasi khunja miyam horaktun state force leiriba KM ki gate mamangda phamjinduna thingjinduna thamkhre pauksi asina phangba paugi matung inadi nongdram khulasi koki militant singna nomai kapsinduna yamna toina landarakpadigi khunja sing mayum thadoktuna mapham kyada hangli relief camp sangjafam lauduna leirurabani masigi matungdagi irang asi khajiktang na thairakpadigi khulasi da manipulengan state force haibadi commando policing thamduna ngak senbagi thabak sathaduna lakpani adubu manipulenga ki mekedigi commando policing asi laukthokna ba khongthang lakholakpadigi khunja miyamna laukthokpa yaro haiduna khongjang asi changsilakhiben hairi ngasi changsinkiba khongjang adura saruk yakibi maira paibi lusingbi amana phongdorakhibada nongdram khulasi gi akoiba kilometer ama phawa lapnadana kamusing bongba khulen lengang lokna singbada koki khul singna ikoi koisilaga leiba mitei khulni kangluk irang asina maram oiduna khunja sing koki militant singna landarakpadagi lanjenerali ngai sera asida khunja singa puna loina duna khulnga minariba commando police team ahumasi lengana kari pen na nuwaitaba leibadagi no laukthokna ba honaragli yamna pendi yaning daiki mana makatana phungdokhibada koki khul singna question duna leiba khul asibu ngak senana ba thamlibi state force solo lothokpa yaroi laukthokki hairabasu Imphal East gibu oirabasu atopa mohut tharaktriba phawbudi hana leiriba timasi laukthokpa yaru haina SP Thawal amadi lenga ki puning singsilakli karigumba khunja sing apa amasi tabidana laukthokkiba tarabadi makhatana akan khongjang changsingana ki ngasi gi miyam gi khongjang aduda nongdram khul dagi state force laukthokpa yaru haina
सरक याखिब खुंजासिंगना अपुनब खुला ओइना लाउखि मखा सथरक पोइना तो पाव मना NNC की लुसिंगबा मनों में कापतुना खलमले अमना सोखले ngara numidang Assam की Kasar district की मनों सन्ना ngamdailong हाइदिब खुलसिदा Naga National Council NNC Central Government of Nagaland की ओइबा मिफम अमा पांगथोकपदा मखोइगी मरक्ता मोट मानदब यौरकपदिगी खतना चैनब थोलकपदिगी नोमै कापनरकपदिगी NNC की लुसिंगबा नोंमैना कापतुना हाटख्रे अमना नोंमैना पानबदगी सोखले हाइदि प्रेसना फंबा पाउगी मतुंग इनदि नोंमैना कापतुना हाटख्रबा NNC की लुसिंगबा सिगी ममिंग राइजिंग सुंग रोमै कवि कासार डिस्ट्रिक्ट की रगाइजंग विलेज तगिनी मफम सिदा मतम के की ममांग की लेरकपने हाइदि पाउसिना ngaranumidag NNC की मिफम अमा पांगथोकप मतमदा पार्टी की कदर सिंगी मरक्ता सैयना बखरा लैबदगी नोमै कापनबगी थाउदोदो थोकिबनि लोइना नोमै कापदुदा NNC की कदर थांमिन राय कौबा कदर अमा सोखि हाइदि थाउदो असि पाउ ताबदगी कसार पुलिस की कंबुना थाउदो थोकफम संसिंदुना थिबहुमबगी थबक सतकी लोइना असिबक्संग अमा असोकपमि अमा रिकवर तबंगमले हाइदि लोइसलकपोइना पनम पाउसेदिगी तोपा पाउमना JDU की MLA मंगा डिस्क्वालीफाई तौनब तकसिंख्रे 12 सुबह मणिपुर लेजिस्लेटिव असेंबली की मिखल जनता दल यूनाइटेड की टिकेट माय पाकलब मतुंग BJP द संघिब MLA मंगा कॉन्स्टिट्यूशन की 13 सुबह शेड्यूल की मखा डिस्क्वालीफाई तौबिनब JDU मणिपुर स्टेट यूनिट की मेकेदिगी मणिपुर लेजिस्लेटिव असेंबली की स्पीकर इलेक्शन पिटिशन अमा था की 13 फाइल तोखरे हाइदि JDU मणिपुर स्टेट यूनियन थादोरकपा चिरोलमदा कॉन्स्टिट्यूशन की 13 सुबह शेड्यूल की मखादा MLA दगी डिस्क्वालीफाई तौबिनब तकसिंखिबा MLA सिंग अदुदि थांमैबन केंद्र की MLA खुमोक्सम जोयकिसन तिपाइमु केंद्र की MLA ngursanglu sanate Ziribam केंद्र की MLA असबुद्दीन वांखई केंद्र की MLA थांगजम अरुण कुमार सुसांगपुर केंद्र की MLA LM खौतेनी अमरमदना MYC मोरे की प्रेसिडेंट सिरक मराल युमफम यावदे मोरे की SDPO ओइरamba सोंगथम अनन हातखिबा थाउदोदो मोरे यूथ क्लब MYC मोरे की प्रेसिडेंट फिलिप के खोंगसाई चेन्नई हाइन सिरखिबा मराल युमफम यावदब वाफम हाइना क्लब असि वाइस प्रेसिडेंट ट्रिम सौखो पाव हौकिब अमसुम जॉइंट सेक्रेटरी पावखो थंग हौकिब न खुयेक पिद्रुन थादोरकपा सेरोलमदा फुंदोरकली सेरोल सिनहाई फिलिप M खोंगसाई मोरे द लैदिबना हासिंग येफ थरांग क्या तौदुनो लाखिबा मिसामनी मोरे की SDPO सोंगथम अनन हातखिबा थाउदो माका करिगुम्बा हिराम अमतद मरी लैनदे मरमसिना माके मतक सिरकिबा मोरालदु युमफम यावदि माकपु मिंगसथिना बहोनब लेबक थिबनि हानिसु सेरोल सिना मखाताना फुंदोरकली अदो हौसकुइनदि म्याम पाउ सुमतांग सलुसिंग जरगे मसु म्याम पुना नो बाप डेट ngamiनसे